Houjik lamdam asida thokliba eshing Ichao asigi Cheitheng Nanglaba Singda athubagi oina Mateng Pinabagidamak Center dagi Akhanaba package ama Piraknaba Chief Secretary Delhi da Thakhre haina Chief Minister N Biren phongdorakli wafam ase Chief Minister N Biren ngase Imphal East District ki Khetri awang laikai mapada tha asigi anida ijuturial pathokhiba mafam aduda turial gi longnamban gi fibam yengshinba lakpada Chief Minister N Biren TOMTV da phongdorakibani Water Resource Minister Awangbong Lumai Khetrigao asigi MLA Seknun Hassan Kairao asigi MLA Elda Mishor Imphal East District ki DC Cheitheng Nanglaba Laingak ki makok thongba official kaya chauna chatkiba Chief Minister Yensing Concert aduga madi leidana TOMTV ga akhanana unaba amada Chief Minister N Biren hai handaki Ichao asigi oina chap chaba relief package ama pibagi wafam Houjik oina di laitre adubu Ichao na sokhallaba singi tabak laikang na paikhatliba relief ki thabak thauram sing Houjik leptana chathare mamangi Ichao da Cheitheng fangkiba launi singi damak laingak na laupari amada lupa lising therapy na ba thaurang paikhatle masigi damak sanfam singsu sanction taurabani Ichao ni yung kay sokhallaba singi damak laingak na lupa lak amam pi na ba thaurang paikhatle handak thokliba Ichao asida awaban tanglaba Singda athubagi oina Mateng Pinabagidamak Akhanaba package ama center dagi Piraknaba ngarang Chief Secretary Delhi da Thakhre haina Chief Minister na makha taki Houjik maki kaimta leitri but as it is hanagi satharaiba dumaina suppose akoi mamangi flood da sokhiba se Bishnupur area da mahi maro mayam ama farm tawjaba sing tarabujagi laphoi thabigi khamen gi mangi mayam do je akoi sanction tawre pari mamda palising tra pina na bagi similarly adumai tawna te jaga da su yum sanana ba yum siamna ba gi akoi pesa pina na ba kona na ba du gi package ready leira du di adubu yam chawna pibu ngamoi koi yum sokhiba single pala am piba flood kani ko haise adugu magi su scheme ko yam kon tawri Chief Secretary ngara ngai Thakhre Delhi da madugi akhanaba package khara koi sigi leiriba sigi de mateng pangba immediately pangba yana ba haitar State asida eshing Ichao thokliba ase tung koina lakshin mangam nabagi podam singi matangda Chief Minister N Biren TOMTV da makha tan hai chahi asigi oina handaki eshing Ichao asina state asida thokpa ahum suba natural calamity ne masi yamna laibak thikne natural calamity haiba ase kanana su mayok na bangam banate adubu thengnaba tabani natural calamity ni haibusu Houjik lamdam asida iram nala sing ningthina leiraktaba amade lam khopchin bedagi eshing canfam leiraktabage phibam ama thengnariba ase aikhoina punna khanaba changi tural manungda community hall na chingba sajliba sing ase athubada lokokhaninge asigumba phibam asina nong kanna tarakpa matamda eshing canfam leiraktabadage mafam kaya da eshing thunjinbage awaba kaya mayoknade Amaromda Singda uwa kokthorokpa asina maram oiraga tural da lainang ka hena chumtharakpadagi ngasidi tural ayamba khonung thenjadakli masida ka hena nong churakpa matamda tural na eshing puba ngamaktabadagi tural gi eshing pathokpa tural gi longnamban kaibena chingba kaya hojiki tatana thorakli masi aikhoina kumna nainaba changi asigumba fibam asin laksinaba chung koiba thaurang ama paikhatpa haiba ase ngasidi yamnong mathok tai tural gi khonung thengkalakpaga toinana tural gi longnambal sing ase Park sana RCC haiduna ningthina sembagi tangai fadaba ama ngasi lakle masigi damak mari leinaba minister da mathok taba survey pangthoktuna detail project ama semnaba khankhre project asigi funding center natraga Asian Development Bank natraga source ama hekta dagi dongnaba thaurang su paikhali haina su Chief Minister N Biren makha takhe Praja mayam warise masigi permanently solution na mai koi chauba scheme khara se like koi Imphal manung greater Imphal concrete road tokdore 3000 4000 crore ge sumaina shisu chauba river bank singje park sanama tawdwe yaro aduna ai instruct ogre concern minister singda water resources so lairiba singji survey taroka yam concrete over comprehensive detailed project report ama senkolo aduga taroka na center dagi or say AIDB okay inside the member bank dagi lowrid any source to thirga maduma tahu badangai fade hyderabad ada praja singda ina appeal tawning basina hoi natural calamity ne khoina ngapote adu handaki sida yam loi pathwe kai badagi nataba water volume se rainfall gi volume se sathina wang haitare aduna khoi ownership yauna praja khudimang thabak tomina sangi responsibility lomina sangi ado khoi government khata ta sum taina ra yenga ga laini habdi yaro government side ki di sumaina tawrok kholok pa tawba mayam sawa na ta ba pi ba thingna na ba khona ba raw material pi ba compensation pi ba relief came hang ba cheng pi ba thau pi ba adu de khoi full swing ga tawjari ado makha mase khoi punna jointly public ne government ne punjal laga systematically thangnabam sangi na dwaina I feel to